Investor amadi loanee singna IRA finance ki thabak thorum sing hena mapung phana tawbang gamna bagadamak mateng pangbiyu haina Birla Emporium amadi IRA finance ki director IRABANTA na phongdokre press club ta pangthokpa pawgi mefam amada mahakna makata na hai luwang sangbam da leiba IRA gi office ningthau kwaba numita gi hangba hokre lodena panduna pitokduna leidaba investor gi sel kaya pitoknaba honaduna lakle hana staff oidamba miyoi tara mapana company gi lanthum sing paishalaga handok u yada na laikre thasi kunmathoi fawbugi manungda makoina office ta laktuna lotion kiba lantum sing pithok lagadabani loidana loan law kiba miyoi singna su thasi kunmari fawbugi manungda office asida laktuna report tawbiyu natrabade makha na tawfam thokpa seng companies ne tawba horagani haina su mahakta makata ki mayam si karon mayam gi set mayam si ekwigi hana staff mayam basingna ekwigi niyom na company gi se sang yaudana masa masa gi minda thamjalamba adu phawda ekoi matam bi ya ba bizare adu matam si bi ya ba hendrokna industry mayam se matam sangna warak padagi ngasi gi media research laksabani adu ekoi na han hairo phawda company gi asset mayam ma mo hui minda thamjallaga manakta hana already corporate to khara badi yawi sida corporate to da sithau yawa singdo lagliba 21 Wednesday 2022 hawagi manungda company gi oiba sagi ba asset mayam do office hand over to biro adu